Akasmani Imphal Wahengbam Rajesh na pau pajari ahanbada maruiba pau Musalman singi chakhentha Ramadan ngasidegi haure Mukhyamantri Yumnang Khemchana ngasi Imphal West ki tongan mafamsingda hangliba relief camp singda chatuna IDP singa unagani amasung election commission hairi Assamda pangthokriba SIR da voter quota ani makhairongi manungda wakat changma khak lakpa haibasi SIR mai pakle haibani Musalman singi chakhentha Ramadan ngasidegi haure masigi matangda pauna bazar Imphal laiba Jama Masjid Pes Imam Maulana Ziauddin na chakhentha asigi matangda asumna phongdorokli February ki tarik tara nipan Ramadan mahina ki tha ngasi ure baramashuna ngasi tarawih songani ayeni huzayen inshallah Ramadan lakpada Rajapal Ajay Kumar Bhala amasung Mukhyamantri Yumnang Khemchan yauna luchingba kayana yapa paujel pirakli mahaki paujelda Rajapal Ajay Kumar Bhalan hai senglaba chakhentha mapu khurumjaba asina santi nungsi chanaba amadi amato obegi wakhalon adu purakpa oirasanu Pauzilamada Mukhyamantri Yumnang Khemchan hai senglaba tha asina mipum khudimakta santi oiba masawu phaba amadi sakhotpa oirasnu hairi Cabinet Mantri Govindas Konthokjam Khuraijam Loken hanagi Mukhyamantri Nongthomam Biren MLA Singh Thongam Biswajit Kongkham Robindro Thongam Basanta hanagi Kendra gi Mapan Thorum Rajya Mantri Dr. RK Ranjana Chingbana miyamda maruina Muslim singda yapa pauzel pirakli Mukhyamantri Yumnang Khemchan singna ngasi Imphal West Jilagi Langol National Game Village ta hangliba alternate housing complex ta Manipur gi irang asiga mari lenana lanjena duna leiriba internally displaced person IDP singa unagani Mukhyamantri na mafam aduda changjapam lawduna leiriba IDP singa unuduna wari sanagani madugi matungda Mukhyamantri na Imphal West ki hyang thangda leiba Kamakhya Pemton College ta hangliba relief camp ta satuna mafam aduda changjapam lawriba IDP singa unagani Security Force na Raja sigi tongan mafam singda thihumba amasung area domination ki thabak makata na chathari Manipur Police Control Room gi serol man hai Security Force ki kambuda ngarang Imphal West lagi manung chanba yang thang tarahai awang lekai singkhong da thihumba ki thabak chathabada hand grenade mari nongwi maru tara manga 5.56 mm gi tokning mari tube launcher ama yauna atei polom kya fagat ki Imphal West lagi manung chanba loitang lekin thabi chingsang da thiyumbagi tabak chatabada kuju kulai kya phagat ki phagalaba khulai sing adudi magazine yawa AK 47 gatak rifle ama .303 rifle ani double barrel rifle ama single barrel rifle ama hand grenade ahum amasung IED manga yauri Tengnopal jilagi manung chanba yango bungdagi security force na magazine yawa pistol ani Chinese hand grenade ani phagaki Amarumda Security Force na ngarang Imphal West lagi manung chanba singjamai singang makhadagi KCP PWG gi may ama phagaki numit asimakta Security Force na Imphal West lagi lamlongai maning laikai digi UNLF koireng gi myoy ama amasung Thawal lagi manung chanba Thawal wangkem mayada dagi RPF PLA gi myoy ama phagaki Makata na Manipur Police na Manipur Central Jail da lona mobile phone piduna pau phawdo phawjin to lamba Jail ase tabak tawa miyoi ama phare mangondigi mobile phone yauna SIM card camera phagat pangam ki Security Force amasung Forest Department gi apunba kangbu amana ngarang Churachandpur jila gi manung chanba Happy Molen amasung Saljang da lam ekar kulom da tharamba popi pambising yanthatuna manghan ki Akashbani Imphal na Manipur State Commission for Women ga punna khusam naraga Men as Allies Engaging Men in Women Empowerment haiba hiram da nomagi oba khana naina bagi thorama mangasi Akashbani Imphal gi auditorium da pangthokani Thorama Manipur State Commission for Women gi chairperson Tumlip Tiningphan Mongchang Member Secretary W Phajatombi Devi Member SK Sophia Akashbani Imphal gi Assistant Director News Konjengbam Soni Kumar amasung Akashbani Imphal gi Program Executive amadi Chairperson Women Cell Nongthomam Roma saruk yagani Paugi marakthana break ama Miyam gidamak kanaraba paujel ama pizari madudi Siza Hospitals Langol na lakliba February ki tarik tara nipal dagi kun mga fauba Siza free OPD consultation camp pangthok jagadauri Department singdi Dermatology, ENT, Surgery, Medicine, Gynecology, Orthopedics, Eye, Pediatrics, Psychiatry amadi Dental na chingba kaya asida free OPD consultation gi khudong chaba pizari Hidak amasung surgery tawbada chada tara discount amadi investigations tawbada chada kun discount pijagani Loina
aduna hospital gi general ward ta leibagi oina free oizagani. Kudong chaba asi lobinabagi damak 9007 9007 94 amadi Caesar Hospitals ta pau phawbirau. tabiriba pahosi Akashvani Imphal dagini. Chief Election Commissioner Gyanesh Kumar na hari Assam Bidhan Sabha Mikhal gi matam atuba matam da laukthok lagani. Mang hai April thakai da pangthok kodriba Raija digi khwaidigi chawba kumai bihu gi yenglaga Mikhal gi matam laukthok kani. Raija Bidhan Sabha Mikhal pangthok kodriba adugi sem sari basing yengsilba matung Guwahati da pangthok pa paugi mifam amada Chief Election Commissioner hai seat chama kontaruk leba Raija Bidhan Sabha gi Mikhal gi matam commission na matam chana laukthok kani. Maragasda tongan ba Rajniti dol singna Mikhal asi tangkak amakak natraga ani thokna pangthokna ba dabi tawrakli. Rajniti dol sing asina Mikhal gi thabak thauram sing bohak bihu gi mamangda loisina ba dabi tawri. Election Commission gi full bench ki mir kangbo ama Raija duda numit humni leiduna lakadruba Bidhan Sabha Mikhal gi sem sariba sing yengsilli. Chief Election Commissioner Gyanesh Kumar hai Assam dhandak pangthokiba electoral roll gi special intensive revision SIR aduda wakat chamanga khak akhi. Mangnai voter koti ani makhairong gi manungda wakat changwa khak lakpa haibasi Raija duda pangthokiba SIR mai pakle haibasini. Narcotics Control Bureau NCB na Bengaluru gi International Airport gi lupa koti kulumdoi rom gi mamal oigadaba kani kilogram mangarom fare. Polam sing adu Brazilian macha amana puna purambadegi phakibani. Akaknaba paw ama phangbadegi NCB Bengaluru Zonal Unina Doha Forga Sao Paulo degi Bangalore da thungrabada mahapu phakibani. Agency na hai polam sing adu haplambagida nupi gi bag mari da semdoktuna purambani. Ngasi phongba pausi singi maroi pausi gi dama haujik Naorem Victor leire. Victor Thagachari Rajesh Kumbi Assembly Constituency gi BJP Kumbi Mandal na sinduna Chief Minister Yumnam Khemchan bu taramna okhiba sugi fibam yengsinnaba Home Minister Governor da taksin khibagi pau yauna tongan ba pau sing na ngasi phongnari ba pauche singi maroi ba pau sing oiri Sana laibak pauche da furup ani gi marakta thajanadaba leibana chathok chasin yadana leibani napattagi lanjenlakpa IDP sing numit mangani gi matungda mayumda hanjilalagani haiba Mukhyamantri Yumnam Khemchan gi wafam ahan ba headline tawri pausimak tongan ba headline singaloina na puknafam amasung huyanlan pauda ahan ba headline tawri Sugi fibam yengsinnaba Home Minister Governor da taksin khre haiba pau Sanga Express Manipuri edition gi ahan ba headline tawri pawasi People's Chronicle da su ahan ba headline tawri Naharol gi thaudangi editor Khoirom Loya Lakpa Sakhang Dabasing na nongmay kapsinduna attack tawrambadagi Asok apan nang le haiba pau Naharol gi thaudangi ahan ba headline tawri Moirang dagi wangu fawbogi lambi atuba matamda semba hauragani haina Mukhyamantri Yumnam Khemchan na mahakpu taramna okpagi thauramda phongdokiba wafam Manipur Mail gi ahan ba headline tawri Bharat Myanmar ngamkhai yengsinkhre IED mapan mangtak hankhre haiba pau Sanga Express English edition gi ahan ba headline tawri Huyanlan pauda February gi aroiba chayol fawbada Minister MLA singna census tawgani tawroi haibagi chapchaba firep khanghangadabani haina anisuba headline tawri Manipur da license yaudana Ayush amasung Herbal gi hidak sunglamlabadi action lokhatkani haina Ayush gi director Dr. Akoizam Lokendra na phongdokiba wafam puknafam pauche gi ahan balamai da phongli Indo Myanmar ngamkhai da mitop changsilakpagi changka hena wangkhalakle haiba pau Sanga Express Manipuri edition gi anisub headline tawri Kuki sing na naga sing da tongan mamakal gi attack chatharakliba asi makoi gi tongan ba homeland ama tanabagi khongthang ni haina NSCN IM na maral sirakhibagi pau Hills Hornbill Express gi ahan ba headline tawri Tribal Youth Council Manipur na Tribal Affairs and Hills ki Minister in charge asi Tribal MLA amana ohen binabagi matang da Mukhyamantri Yumnam Khemchan da memorandum ama pisinkhibagi pau Ganfew Mail gi ahan ba headline tawri Tamenglong Times da nauna semlaba sarkar asigi cabinet expansion tawnabagi matangda wari sananaba Chief Minister Yumnam Khemchan Delhi da chatlagani haiba pau ani suba headline tawri Rajesh Thagachari Victor aroibada maroiba pau Musalman sing ichangenta Ramadan ngasidegi haure Mukhyamantri Yumnam Khemchan ngasi Imphal West ki tongan mapam sing da hangliba relief camp sing da chatuna IDP singa unagani amasung Election Commission hari Assam da pangthokiba SIR da border koti ani makhairong gi manungda wakat changwa khak lakpa haibasi SIR mai pakle haibani pau loijare